Paukje yumpum iba maroi ba pau kharab de tawjari. Lising ki poster Saramba ticket kadawri. Haukiba September mari the Bishnupur district ki tobul dalaiba Sire Radha Damodar mandir ki konthong da thetpa phut nipu moksang ba flex poster Saramba aduda chena ba Meoi Thidopagi Mathou tobul ki Indigenous Arts and Social Development Organization ki General Secretary amasung executive member sing na lawrakani aire loina na tungda lising asida thoganing da pathok thogantanaba Huranba haina organization asina thokpa serol asina makhatari serol asina hai laisang asigi thoudok wathok khudingmakta organization asigi members sing na pangpa yaba mateng punamak Piragani haina organization asigi general secretary S.I. Kiran Singana thokpa serol aduna makhatari Mioi ama siduna leiramle mihat pani haiba Mioi police ta surrender tawkhre ngasi ayuk Bishnupur police station ki manung chanba Bishnupur municipal council ward number 3 Maning Leikay da Leppa masagi farm da Leppa Mioi ama siduna leiramle Mesi asida senabani haiba nupa ama masa aniga loinana police ta surrender torakle aire pauchi asina thoudok thopam dagi phangba paugi matung innadi Leikhidraba Mioi adugi maming moirang thep nilamani sing sahi yangkai ga taru apokpa M Kalasan kawe Mesi asida senabani haina leikay miyam hariba namoizam sundar sahi nifu amadi mahakapok minaba manaw nupa N Romesh sahi kontraga taruk amadi apokpa mapa N Tomba sahi umpuga mari ngasi ayuk Leikay miyam horokpadagi Nambol Police Station da surrender tawkhre aire thoudok asigi matangda singa kham bina kobi yumthang nana leiba nupi amana phangdorakibada ngarang numidang chawrak nupung mapan kharai helakpada mi phuna chainabagi makhol ama tabadagi thoktuna yenglopada namoijum tomba amadi machanupa sundar amadi Romesh aniga loina mapa masa sengduna ngasi Leikhidraba nilamani phuduna leiramba thengnaki aire Leikhidraba nilamani gi machanupa atomba moirang them nautona phangdorakpada ngarang mapa phure aibagi pau phangbadagi mapana leiriba thongjawrok turel mapanga phamda laktun yengbada mahaki mapa gyan mangduna leiramba thengnaki atopa pau amadana higher secondary improvement exam thagadaba Meoi exam Pangthoknaba pass thonkhre Council of Higher Secondary Education Manipur COHSEM na Louba komsi chahigi higher secondary improvement examination da saruk yagadaba Meoi exam mayok nandana pass thonkhre aire Hiram asiga mari lainana babu parada laipa COHSEM ki office da asamba thauram amaga loinana komsi chahigi improvement examination 2020 result COHSEM ki chairman Dr. Lamaba Mahendra lauthokre result lauthokpagi thauram aduda COHSEM ki secretary CIS parent amadi COHSEM ki controller PS mantri susar uyaki sahi asigi oina COVID-19 namaram oiduna Meoi singi mahi masingda chauna apanba piduna lakpagi manung channa hariba improvement exam asisu matam chana pangthokpa ngamdana lakhibani exam matam chana pangthokpa ngamdabana maram oiduna Meoi singi academic career da chauna akaiba lakadaba maramna Manipur engaki ayaba amaga loinana hariba komsi sahigi improvement exam sok lising ani kun asi pangthoktana exam asida saruk janaba COHSEM na ayaba pikhraba Meoi khaktamag COHSEM na piriba modality amagi makada pass tahon bani airi sahi asigi oina improvement exam thanaraba Meoi lising aniga sangwa barfuga taret na form fill up toraki masigi manungda Meoi lising aniga sangwa unrama thoina COHSEM na piriba kanglon gi makada pass tahon khibani airi sahi asigi oina Meoi pass tawgi chang asi chada marfudra mapan dasmik ahom nipan oire exam asigi result www.cohsem.nic.in da phangani aire Nakalambaromda COVID positive Oibasing Leikhidraba Matung Mathou mangam Pangthoknaba Lupa Lising Piragani COVID-19 positive oiduna Leikhidraba Meoi singi Mathou mangam Pangthoknaba Assam Laingak na Lupa Lising Piragani aina ngasi lauthokre Laingak na wafam adu lauthokloduna ai COVID-19 positive oiragat Leikhidraba sing aroiba Mathou mangam Pangthoknaba hotnabada awaba kaya mayoknari lairaba awaba imung singna Mathou mangam Pangthoknaba hotnabada wariba si yengduna Laingak na Lupa Lising pinanaba khongtang asi lorokpane senpam sing asi National Health Mission gi makhada pigani aire State aduda Health Ministry ki report matung ina hausuk phawada active case ta Mioi lising kun mapan chatruk marfudra lairi amadi Mioi lak amaga lising manga chatre supna amana discharge tawkhre aire maragachida yamna tangna thokpa thoudok amada IPS officer Saramba Manipur Macha ama phare IPS officer Saramba abang mohataf amasung mahaki mamanaba Kabir Khan Delhi Faridabad border degi phare abang mohataf na National Investigation Agency NIA ki ACB saduna luxury car sing uralaga Manipur puraktuna yonbagi thabak tawri aire makhoi ani Delhi Faridabad border dagi Bimar Kumar na
ꯂꯨꯆꯤꯡꯕ ꯀ꯭ꯔꯥꯏꯝ ꯌꯨꯅꯤꯠ ꯁꯦꯛꯇꯔ 30ꯅ ꯐꯥꯕꯅꯤ ꯍꯥꯏꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯛꯇ ꯁꯔꯥꯏ ꯈ꯭ꯋꯥꯖꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ FIR ꯑꯃ ꯇꯧꯔꯦ ꯍꯥꯏꯔꯦ ꯃꯦꯍꯇꯥꯕ ꯐꯦꯛ ꯑꯙꯥꯔ ꯀꯥꯔꯗ 5 ꯄꯥꯏ ꯍꯣꯇꯦꯜꯗ ꯂꯩꯅꯅꯕ ꯑꯃꯁꯨꯡ ꯂꯝꯕꯤꯒꯤ ꯆꯦꯛꯀꯤꯡꯁꯤꯡꯗꯒꯤ ꯅꯥꯟꯊꯣꯛꯅꯅꯕ ACBꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯥꯔꯗ ꯑꯃꯁꯨꯡ ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯈꯨꯠꯂꯥꯏꯁꯨ ꯄꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯔꯣꯏꯕꯗ ꯀꯟꯇꯦꯟꯠꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯁꯤꯕꯨ ꯄꯥꯎꯗꯝꯖꯔꯤꯕ ꯃꯅꯤꯄꯨꯔ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯗꯣꯝꯗ ꯀꯥꯟꯅꯔꯕꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯑꯦꯟड ꯁꯦꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ